President rule na Manipur ki solution na te CPIM Manipur state BJP lengak na President rule thamjilakliba si center amasung state paliba double injil lengak asigi banker si masak takpani sahi ani farakadawriba Manipur gi irang asti thausadabani haina CPIM Manipur state ki secretary Ketri Mayum Santana thadrokpa cherol amana hairi cherol asina makha taraduna thamjilakliba President rule asi Manipur gi yaifana banate Manipur da paliba BJP na lusingba coalition government asigi marakta Lariba conflicts asigi WAROISIN purangnaba matam lenbani BJP amasung RSS na support tawraba Chief Minister thoklib irang asigi main conflicts oriba mahakna partition role lawkiba maramna mahak Chief Minister famdagi resign tawkre aduga mahaki mathakta court manasu politics role lawbagi damak yengchiliba miyoi asi famdagi tokpa natana karisu tawningai leite Manipur da tongan macharang kaya lairi haina center gi BJP lengak asina khangnaba fawba Irang sing asi loisinduna state asigi wana khangliba miyam gi khanduna Manipur state PR thamjilakpa amadi assembly bu suspended animation tawkiba haibasi Manipur gi miyam amadi center amasung state BJP lengakna karisu leitana khalle haiba takli Paulilen Haukimna Manipur thugainaba wangangbada lengakna karigi tumina laisili CS Megachandra Miyangi mihut oriba KUKI MLA singna India ki constitution ngakna chatkani haina House da wasakraba matungda KUKI ki MLA Paulilen Haukimna Manipur da thoklibi irang asigi matangda press media gi mamangda Indian constitution bu khongoina duna constitution gi mayokta wangangliba asida ngasi phawba Manipur lenga ki maikai dagi action amata lokhatpa ngamdribasi karigino haina Peace and Integrity Committee PIK gi convener Chingakham Megachandra na phongdokre Wafama singasi Kyamgai nupi sakwat thauranglup amadi Peace and Integrity Committee na sinduna Kyamgai mamang lekai da pangthokiba thauramamada mahangna phongdokibani Arambai tengol gi lusing purel korongan makumanagi adelakojage PR leirikai yeknabada hena khudongchaba oi athubada government ama semana fagani natraba afafata tholakpagi sangyamna wangli miyamgi ihul khangna thabak tawbiyu aikhoi lingdel manadabada leibak se loiba tare President rule na WAROISIN OIBA YAROI THAMOI SENGBA political will mathau tai Irom Sharmila Manipur da President rule thamjinbana state asida thokliba irang asigi WAROISIN OIBA YAROI THAMOI SENGBA political will mathau tai haina Manipur dagi aspa laukthokadabani haina sahi 15 chara helamba civil right activist Irom Chanu Sharmila na phongdokre PTI na akhanana loba telephonic interview amada Irom Sharmila na phongdokibada irang na soholaba state asida amung hana ingtapa Handil halaknaba THAMOI SENGBA political khongthang ama mathau tai nauna mikhal pangthokpanadi asengba hongba adu purakpa ngamloi hairaduna Manipur gi ningthauda governor da piriba power adumak piduna amata oina apunbagi symbol ama oina thabak tawminanaba wafam suggestion oina thamki Irom Sharmila na makhata na hai President rule thamana state asida thokliba irang asigi WAROISIN adunate khongthang asi Manipur gi miyamna kaidawnungda pamdi adubu masi haujikti tasengna thoraklabanina center gi maikaidagi maru oina mayum makai thadoktuna lanjenarakliba sing mausagum tangdu leitana lehanaba khongthang lokhalakpa oisanu Chief Minister SINDOKNABA lalong siliba MLA minister singna Manipur thugainaba honariba KUKI terrorist singda chapchana SOUGATPagi khudamni lupsing Haukiba lising aniga kulhumdoigi May 3 dagi KUKI narco terrorist singna khundaminariba purup singi manungda atamnana maitai singi mathakta chatharakliba lan asina awaba kaya mayoknaduna leiringai cherak asida leibak miyangi mihut oriba MLA minister singna lan loisinaba hotnabagi mahutta masa masagi ojaba thiduna Manipur thugaiduna separate administration taliba KUKI narco terrorist singda tongsinduna lan loisinhandabani thakun mathoi faraklaba lan asida makhoi masel hunaduna ngangnaba natana leibak miyangi damakta thauna phana chongthoraktuna karamba thaudang lawkhrabagi haina Khwairamba nupi kaitel sinpham amadi saktam kanba lukki secretary na thadorpa chero amana phongdorakli Churchandpur gi Changpiko chingda ekar 5 da tharamba popi pami singyanta tuna mangankre Manipur lengana chatharamba war on drugs ki saruk ama oina ngarang Churchandpur district ki manung channa Churchandpur police na konba Kojim khulgi manakta leiba Changpiko chingi mapamda pakchana tharamba popi pami singyanta tuna mangankre hairi District Magistrate Churchandpur yauna Security Force amasung Forest Department ki apunba team amana hairiba singi sarukta ekar 5 rongi lamda pakchana tharamba popi pambi singa du yantatuna manganki adu moina mak thodok aduga mari leinana mipha mipundi yaukiba leite haiki
PR thamjilibasi BJP Manipur maithire takchabani Malik Arjun Kharge Rajya Sabha gi opposition leader Malik Arjun Kharge na BJP da maral siraduna haikre masagi party gi lenga suspended tawraga Manipur da president rule thamjilibasi BJP ase Manipur da maithire haibadu mayak sengna takchabani social media da thagalakpa post ama da mahang na hai state ama da president rule thamlakpa haibasi state adu da constitutional crisis thokle haibani masi pumnamak BJP lenga ase matik sadre haibadu BJP gi MLA singna yadaba ngamdabagi thokpani Center da sahi taramathoy amadi state da sahi nipal lengak pairabasu center na Manipur da president rule thamli Manipur da law and order ngak senduna thamba haibasi BJP gi thawongni masigi mathakta national security amasung border patrol gi thaudang asisu lengak na pufam thokpani haiki mahang na makata na hai miyam na thengnariba awaba amadi khudong chadaba sing asi lengak ta tafam thokpani miyam gi kholau sing asi Taba Kangnatana Miyana Tenariba Awaba Sing Asigi Damak Lale Hajagadabani Madugi Tongna BJP da Laibra Haibasi Hangbaya Bawahang Ama Ori.